China na LAC da Lanmi lising yankai jet Amadi surface to air missile chamaga yankai deploy Touduna India da pressure PD. China na LAC da Lanmi lising yankai jet Amadi air to surface missile chamaga yankai deploy Touduna India da pressure P ki haina official source amana pongdok li. Jinyang Amadi Tibet ta laiba air base ta China na fighter jet Amadi bomber chamaga yankai deploy Taude. Masi reason aduda China gi oina khwaidagi chawna Lanmi gi mapangal sagatuna Thomjilakpagi thogdok amasu oide. Nongpok thangba Ladakh ki sarukta lediba line of actual control da China gi People Liberation Army deploy tawre. Adubu makoi sing asi lal gidamakta tactically oina sem saba dumakti oide. Adum oinamak pressure pinabagi mawongda chatharakpa thawong amadi oigani. India na China bu LAC gi niyam thugairaktanabagi section warol supi khiba leire. Bab wer na chingba ngamkhai gi paring da paksan na khari satliba thasi gi tang tareta susul sector da leiba Mukpari topta China ki Lanmi singna warning shot kap kibagi thogdoksu lei haina India ki maike dagi phongdok kiba leiribani. Me thadagi hauraga China ki Lanmi singna mafam aduda thomjilakpagi thawong sing lepa leitana chatharakle. China ki People Liberation Army adu Beijing ki instruction makhada chatle. India amadi China ki Lanmi singi marakta Pangong Taso region da ani subo oina khut thoknabagi thogdok sing chathakrabani. People Liberation Army na ngamkhai gi paring gi region aduda light tank amadi infantry combat vehicle na chingba thajilakre. Indian Army gi maikai dagi su China na chatharakpa thawong sing pumnamak thengnana bagi damakta sem saduna lei haibagi wafam khanghan khrabani. Panba yabadi India amadi China gi Lanmi singna ngamkhai paring da thomjinarakibadagi June thada Galwan region da chathakiba khut thanakibagi thogdokta India gi Lanmi kunsi khrabani. Adubu China gi oinadi makoi gi Lanmi masing kaya chapchana sikhibagi wafam phongdokhide. Adum oinamag US ke intelligence na pikiba report adi China gi Lanmi kuntraga manga ki mathakta thogdok aduda sikhi haibagi wafam leiribani. China na di karigumba lal soknaba matamda India na mai paknabagi tanja amata leiti haibagi wafam phongdokhrabani. Masigi paukhum oina India gi maike dagisu karigumba lal thorakpa targa de China da chawna amangata nangbata natana karigumba kanaba mahi amata phangloi khangan khrabani hairi. Mari laikhidaba miyoi nifuga mari sure. Haukiba pung kunmari da COVID-19 positive oiba Assam Rifles ki personnel ama yauna miyoi mare RIMS, Jenims amasung District Hospital Churachandpur da laikhidre. State asigi wana laikhidaba miyoi masing nifuga mari sure. Positive oiba non-local lolamle Khwai Nagampal paunam laikai lai ising chaiba manakta leiba asan bayum ama da leiba non-local ama COVID-19 positive oiraga losillaga leirambadagi khangnarakpaga loinana mari leinaba singda pau piraba matung COVID care center da thamkhre. Paugi likun amana hai Khwai Nagampal paunam laikai lai ising chaiba manakta leiba asan bayum ama da leiba Babul Das ko bamiyoi ama tha asigi nipanda Babina Diagnostic Center da RT-PCR test tawbagi result lakpada positive oire haiba khangba ngamkhi. COVID-19 positive oire haiba khanglaba matung wafam adu losillaga numit adumakada amuk lok laihauga mari leinana health checkup tawnaba RIMS da satkhi. RIMS casualty ki doctor na mahakpu RAT test tawki adubu negative result phangbadagi doctor na mahakpu yenglaga flu gi hida khara iraklaga baragi mayumda halakhi haina paugi likun singna phongdorokli. Maraksida Babina Diagnostic Center da test tawbada Thangal Bazar dagi non-local ama COVID-19 positive oibagi record yenglaga police na lokhanaba Thangal Bazar area da thiba khangkhide. Thogdok sing asigi pau tanarakpadagi COVID-19 response committee Nagamapal paunam laikai gi member Khuraizam athobada health department ki maikai dagi ngarang contact tawrakhi haide. Contact tawraba matung ngarang numidang pung 8 lom tabadagi local club ki member singna laikai aduda paksana thibagi thabak chathabada paunam family gi asan baragi ka amada lotuna leire haiba khangba ngamaga loinana health department da pau piraga mahakpu lokhalaga COVID care center da thamkhibani haire. COVID response committee Nagamapal paunam laikai gi lusingba Lalit Chandra Soibamna kanagumba COVID-19 positive oiraga losillaga leibigano masina miyoi kaya amada sandoroktuna hena sathiba phibam ama ohengani isana daita leina COVID fight tawriba local authority na lokhatliba thabakta mateng pangbiyu haina appeal tawrakle.